ꯅꯨꯡꯁꯤꯠ ꯆꯪꯐꯝꯁꯨ ꯑꯝꯇ ꯂꯩꯇꯕ ꯁꯣꯟ ꯅꯥꯒꯦꯠ ꯑꯅꯤꯃꯛ ꯌꯨꯝꯅꯇ ꯂꯩꯁꯜꯂꯕꯅꯤꯅ ꯈꯨꯁꯥ ꯂꯛꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯁꯥꯏ ꯍꯦꯜꯂꯣ एवरीवन ꯃꯌꯥꯝꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯑꯩꯁꯨ ꯌꯨꯝꯗꯒꯤ ꯍꯜꯂꯛꯑꯦꯀꯣ ꯉꯔꯥꯡꯁꯦ ꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯅꯦ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯄꯣꯠ ꯆꯩꯅꯤ ꯁꯤꯗꯅ ꯂꯦꯕꯨ ꯂꯩꯔꯦ ꯂꯦꯕꯨꯒ ꯃꯣꯔꯣꯛꯀ ꯈꯔ ꯄꯨꯔꯛꯑꯦꯀꯣ ꯑꯗꯨꯒ ꯌꯦꯅꯝ ꯈꯔ ꯄꯨꯔꯛꯑꯦ ꯑꯌꯨꯛꯇ ꯈꯔ ꯊꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗ ꯕꯣꯔꯥ ꯈꯔ ꯍꯧꯔꯒ ꯆꯥꯈ꯭ꯔꯦ ꯌꯦꯅꯝꯁꯦ ꯌꯨꯝ ꯁꯥꯕꯁꯤꯗ ꯂꯣꯏ ꯄꯠꯂꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯐ꯭ꯔꯤꯖ ꯂꯩꯇꯕꯅꯤꯅꯀꯣ ꯂꯧꯒꯦꯅꯗꯤ ꯈꯜꯂꯦꯕꯀꯣ ꯑꯩ ꯊꯝꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯁꯕꯖꯤ ꯀꯩꯀꯥ ꯊꯝꯕꯩꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯂꯣꯏꯅ ꯄꯠꯅ ꯑꯗꯒꯤ ꯈꯔ ꯈꯨꯏꯔ ꯃꯥꯡꯉꯦꯕꯀꯣ ꯂꯣꯏꯅ ꯈꯣꯡꯗ꯭ꯔꯨꯝꯁꯤꯅ ꯆꯦꯆꯦ ꯍꯣꯏꯗꯒꯤ ꯄꯤꯔꯛꯄꯅꯦ ꯌꯥꯝ ꯂꯨꯝꯅ ꯄꯨꯔꯛꯈ꯭ರೆ ꯌꯨꯝꯗ ꯄꯥꯟꯕꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯁꯪꯅ ꯄꯨꯔꯛꯄꯅꯦ ꯁꯤꯅ ꯃꯥꯟ ꯍꯣꯏꯗꯒꯤ ꯍꯥꯞꯄꯛꯄꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯄꯨꯡꯗꯣꯟꯅꯤ ꯄꯨꯡꯗꯣꯟꯁꯤꯅ ꯏꯅꯦꯝꯇꯣꯟ ꯍꯣꯏꯗꯒꯤ ꯍꯥꯞꯄꯤꯔꯛꯄꯅꯤ ꯌꯨꯝꯗ ꯈꯔ ꯑꯃ ꯆꯥꯊꯣꯔꯛꯑꯦꯀꯣ ꯑꯅꯤꯈꯛ ꯑꯍꯨꯝꯈꯛ ꯑꯗꯨꯃꯥꯏꯅ ꯆꯥꯊꯣꯔꯛꯑꯦ ꯑꯗꯨꯒ ꯁꯤꯃꯈꯛ ꯌꯥꯎꯔꯒ ꯂꯥꯛꯑꯦ ꯁꯤꯁꯨ ꯂꯣꯏ ꯉꯛꯁꯪ ꯉꯥꯡꯈ꯭ꯔꯦ ꯁꯤ ꯌꯧꯔꯛꯄꯗ ꯏꯁꯪ ꯁꯪꯉꯒ ꯄꯨꯔꯛꯄꯅꯤꯀꯣ ꯈꯔ ꯁꯪꯃꯨꯟꯅꯕꯗꯣ ꯁꯤ ꯌꯧꯔꯛꯄꯗ ꯉꯥꯡꯈ꯭ꯔꯦ ꯂꯣꯏꯔꯦ ꯑꯁ ꯂꯣꯏꯔꯦꯗ ꯃꯔꯩ ꯄꯥꯡꯈꯣꯛꯁꯨ ꯈꯔ ꯄꯨꯔꯛꯑꯦ ꯆꯥꯊꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯏꯔꯣꯜꯂꯒ ꯁꯥꯃꯟꯈꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯈꯛ ꯆꯠꯊꯣꯛꯎꯕꯗ ꯂꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯥꯔꯝꯗ꯭ꯔꯦꯕꯀꯣ ꯂꯦꯕꯨꯀꯁꯦ ꯂꯣꯏꯅ ꯄꯨꯡꯀꯪ ꯀꯪꯉꯦ ꯌꯦꯡꯉꯣ ꯂꯣꯏꯁꯟꯗ ꯌꯥꯔꯔꯣꯏ ꯁꯤꯝꯇ ꯆꯥꯏꯔꯦ ꯋꯥꯃꯟꯒꯤꯅ ꯐꯤꯁꯨ ꯈꯔ ꯁꯨꯗꯣꯛꯎꯔꯦ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯉꯥꯡꯁꯨ ꯁ꯭ꯀꯨꯜ ꯊꯥꯕ ꯍꯧꯔꯗꯕꯅꯤꯅꯀꯣ ꯁꯤꯗꯅ ꯑꯌꯨꯛꯇ ꯎꯇꯤ ꯊꯣꯡꯕꯒꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯩ ꯆꯥꯅꯈ꯭ꯔꯦ ꯆꯔꯥ ꯈꯔ ꯆꯥꯅꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤꯅꯤꯀꯣ ꯁꯦ ꯄꯥꯔꯣꯒꯤ ꯃꯣꯏꯒꯤ ꯇꯤꯐꯤꯟ ꯄꯨꯒꯗꯕ ꯄꯨꯅꯈ꯭ꯔꯦ ꯃꯊꯦꯜꯒ ꯑꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯁꯥꯕꯁꯤꯗ ꯁꯤꯡꯖꯨ ꯈꯤꯇꯪ ꯁꯨꯖꯜꯂꯅꯤ ꯂꯩ ꯈꯥꯃꯥꯟ ꯀꯩꯀꯥ ꯂꯩꯁꯤꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯁꯟꯗꯧꯔꯕꯅꯤ ꯃꯔꯣꯟ ꯃꯊꯦꯜ ꯇꯧꯕꯒ ꯅꯣꯡ ꯅꯤꯅꯤ ꯈꯌꯨꯝ ꯆꯠꯊꯣꯛꯄꯗ ꯁꯤꯒꯁꯦ ꯍꯦꯛꯇ ꯄꯨꯡꯆꯥꯏꯅꯤ ꯇꯧꯔ ꯂꯩꯔꯝꯃꯤꯁꯦ ꯑꯩꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯔ ꯁꯤꯠ ꯁꯦꯡ ꯇꯧꯈꯤꯕꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯈꯔ ꯂꯨꯔꯤꯅꯤ ꯍꯦꯛꯇ ꯁꯤꯗꯩꯁꯤꯗ ꯈꯔꯕꯤꯌꯣ ꯀꯔꯤꯌꯣ ꯃꯀꯨ ꯃꯔꯥꯡ ꯇꯥꯔ ꯂꯩꯔꯝꯃꯦ ꯁꯤꯐꯥꯎꯗ ꯁꯦꯡꯕ ꯌꯧꯗ꯭ꯔꯤ ꯁꯤ ꯄꯥꯝꯕꯤ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯉꯛꯁꯪ ꯉꯥꯡꯁꯜꯂꯒ ꯀꯪꯁꯟ ꯂꯩꯔꯝꯕꯩ ꯋꯥꯅꯤ ꯁꯥꯃꯟꯒꯤꯅ ꯇꯧꯔꯤꯁꯦ ꯂꯣꯏ ꯉꯛꯁꯪ ꯉꯥꯡꯉ ꯂꯩꯔꯝꯃꯦ ꯏꯁꯤꯡ ꯍꯩꯕꯤꯗꯕꯩꯀꯣ ꯑꯩ ꯉꯔꯥꯡ ꯍꯜꯂꯛꯄꯒ ꯑꯋꯥꯕꯒ ꯊꯤꯗꯉꯩꯒꯤ ꯄꯨꯡ 5 ꯑꯗꯥꯏ ꯇꯥꯔꯛꯄꯩꯗꯨꯒ ꯑꯩ ꯆꯥꯛ ꯇꯣꯛꯅ ꯂꯣꯏꯔꯛꯑꯦꯕꯀꯣ ꯊꯨꯡꯕꯒꯤꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯕꯤꯕꯗꯒꯤ ꯈꯔ ꯍꯤꯡꯒꯠꯂꯛꯏꯅꯤ ꯁꯤ ꯄꯣꯠ ꯆꯩꯒꯗꯤ ꯁꯤꯡ ꯃꯅꯥꯒꯁꯦ ꯂꯣꯏ ꯉꯛꯁꯪ ꯉꯥꯡꯉꯦ ꯐꯛꯄꯥꯏꯒꯁꯦ ꯁꯤꯔꯒ ꯂꯩꯔꯝꯃꯕꯅꯦꯕ ꯋꯥ ꯐꯗꯤꯒꯣꯝꯕꯨꯗꯤ ꯍꯤꯡꯉꯝꯃꯦ ꯏꯁꯤꯡ ꯈꯔ ꯐꯪꯕ ꯍꯥꯏꯗꯣ ꯌꯥꯄꯣ ꯅꯠꯇꯦ खरा हिंजरे यनम सिदी याद्रेदा उपाय लेते नोंग लाई खरा चूरो खिता चूरो खरा शांति भंगदा माल हिंचन मसामन गरे सुखसागर सिदा नुना तंग नुसित लांगफंबु लेतब उचे लोय थमजन थवा याम चाएबो मांगोनम लयेना ngata नुसित लांगना फंग लेते यौ चाय गे म्याम से मोय से मोन का थमजन त आई तल्लेबा लोयसन बक अतंग साइ मपा से नुसित लांग लेगदा से चखाइरे म्याम से मांगोन से तौरी म्याम ने तुगत चद्रा मोट लिए नारकनी सुमाय मोट लेरेदे रूम से होंदोक निंगना लोरबने होंदोक को फंगददना ले थवा याम चाय एकोई से गरांग नहान से थोरपने सगोल से नुमित की पुंग मापन की ट्रेन होइदोने मापन की ट्रेन होइबसिदा लेट होइरेबको लंबी याते हाइबदो अइना हरंगा जावदा लंबी से यादबना मरम मोरगा ट्रेन नते ते सु लोइना कैंसिल होयबको अदो अइना लाइबा ट्रेन सिदी साइरांग दोनिको अदुगा लाकपनेबा अदो दुसु लेट होइरेबको पुंग मापन थागदबा ट्रेन दो मोने 11:30 दा थानेना हारगा दुसु थाद्रेबको 12 हेलगा थारकपनेबको पुरा 12 तारकपैदो अदुगा अदुना सिदा लाकपदसु याम तपसु थौना लाएबो अदो पुंग अमा अनिदा थुंगदा दो थुंद्रेबको पुंग
ꯑꯍꯨꯝ ꯍꯦꯜꯂꯦꯀꯣ 3:30ꯃꯨꯛ ꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯋꯥꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯒꯤ ꯇ꯭ꯔꯦꯟꯗꯒꯤ ꯆꯥꯕ ꯊꯛꯄ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯣ ꯉꯔꯥꯡꯁꯦ ꯌꯥꯝꯅ ꯋꯥꯔꯛꯑꯦ ꯑꯁ ꯁꯥꯊꯤꯅ ꯋꯥꯏ ꯑꯩꯅ ꯍꯥꯏꯁꯤꯅꯤꯕꯣ ꯇ꯭ꯔꯦꯟ ꯖꯔꯅꯤꯗ ꯑꯩꯅ ꯄꯨꯟꯁꯤꯗ ꯇ꯭ꯔꯦꯟ ꯖꯔꯅꯤꯗ ꯋꯥꯕꯁꯦ ꯉꯔꯥꯡ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯅꯍꯥꯟꯗꯒꯤ ꯇꯣꯡꯉꯛꯑꯒ ꯉꯔꯥꯡꯁꯦ ꯌꯧꯔꯛꯏꯅꯦꯕꯀோ ꯑꯗꯨꯅ ꯑꯩꯁꯦ ꯍꯜꯂꯛꯄꯒꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯁꯦꯝꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯇ꯭ꯔꯦꯟꯒꯤ ꯈꯨꯆꯠ ꯂꯥꯛꯆꯠꯇꯣ ꯑꯩ ꯁꯛ ꯅꯨꯡꯁꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯔꯥꯡꯁꯨ ꯁꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯑꯃꯨꯛ ꯌꯧꯔꯛꯑꯒ ꯀꯩꯗꯧꯔꯤ ꯍꯥꯏꯗꯤ ꯇ꯭ꯔꯦꯟꯗ ꯅꯩꯁꯟ ꯆꯥꯁꯟꯅ ꯅꯩꯁꯜꯂꯒ ꯂꯥꯛꯄ ꯐꯤꯔꯣꯜ ꯃꯌꯥꯝꯗꯣ ꯑꯗꯨ ꯁꯨꯗꯣꯛꯑꯝꯃꯦꯕꯀꯣ ꯉꯔꯥꯡ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯩꯅ ꯃꯤꯠꯁꯤꯗꯅꯦ ꯑꯩ ꯆꯥꯛ ꯄꯨꯈꯝꯁꯤꯗ ꯎꯈ꯭ꯔꯕꯅꯦꯕꯀꯣ ꯃꯤꯠꯁꯤꯗ ꯑꯗꯨꯗꯨꯅ ꯍꯜꯂꯛꯄꯒ ꯑꯩ ꯑꯋꯥ ꯑꯅꯥ ꯊꯤꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗ ꯃꯤ ꯑꯃ ꯂꯩꯔꯝꯗꯅ ꯊꯣꯡ ꯊꯥꯛꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯀꯣ ꯑꯗꯨꯒ ꯍꯣꯇꯦꯜꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕꯀꯣ ꯍꯣꯇꯦꯜꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯗꯨꯗꯤ ꯌꯥꯝ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯕꯀோ ꯑꯗꯨꯗꯨꯅ ꯍꯣꯇꯦꯜꯗꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯑꯩꯅ ꯈꯜꯂꯤ ꯌꯨꯝꯁꯤꯗ ꯌꯧꯔꯒ ꯑꯩ ꯋꯥꯏ ꯁꯪꯅ ꯏꯁꯥꯁꯦ ꯆꯥꯛꯈꯣꯝ ꯑꯝꯇ ꯆꯥꯕ ꯐꯪꯕꯁꯤꯗꯅꯦꯕ ꯑꯩꯅ ꯈꯜꯂꯒ ꯂꯥꯛꯏꯁꯦ ꯆꯥꯔꯕ ꯃꯇꯨꯡꯗ ꯏꯁꯥꯁꯦ ꯄꯥꯡꯒꯜꯒ ꯀꯟꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯏ ꯈꯪꯗꯦ ꯇ꯭ꯔꯦꯟ ꯖꯔꯅꯤꯗ ꯑꯩ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯋꯥꯔꯤꯁꯦꯀꯣ ꯇ꯭ꯔꯦꯟꯗ ꯆꯠꯄꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩ ꯍꯥꯏꯖꯔꯤꯅꯦꯕꯀꯣ ꯑꯩꯗꯤ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯔꯤꯖꯔꯞꯀ ꯇꯧꯔꯒ ꯑꯩ ꯆꯠꯅꯤꯡꯗꯦ ꯑꯩꯗꯤ ꯇ꯭ꯔꯦꯟꯗꯅ ꯅꯨꯡꯉꯥꯏꯌꯦꯅꯀꯣ ꯒꯥꯔꯤ ꯃꯆꯥꯗ ꯑꯩ ꯀꯥꯔꯒꯨꯝꯕꯗ ꯀꯩꯗ ꯆꯠꯄꯗꯣ ꯑꯩ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯅꯤ ꯆꯠꯄ ꯇꯥꯔꯒꯁꯨ ꯑꯩ ꯒꯨꯂꯤ ꯆꯥꯔꯒ ꯆꯠꯂꯦꯕꯀோ ꯑꯣꯅꯤꯡꯗꯅꯕ ꯒꯨꯂꯤꯗꯣ ꯑꯗꯨ ꯆꯥꯁꯜꯂꯒ ꯆꯠꯂꯦ ꯑꯗꯨ ꯆꯥꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯩ ꯑꯗꯨꯝ ꯇꯨꯝꯃ ꯆꯠꯇꯣꯏꯕ ꯏꯆꯥ ꯅꯨꯄꯥꯒ ꯑꯝꯇ ꯌꯦꯡꯕ ꯉꯝꯗꯦꯕꯀꯣ ꯃꯄꯥꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯄꯥꯅ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯁꯦꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯋꯥꯖꯩꯌꯦꯕ ꯇ꯭ꯔꯦꯟꯗꯅ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯇ꯭ꯔꯦꯟꯗ ꯆꯠꯆꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯔꯥꯡꯁꯤꯗꯤ ꯋꯥꯔꯛꯑꯦ ꯁꯥꯊꯤꯅ ꯋꯥꯔꯛꯑꯦ ꯑꯩ ꯃꯌꯥꯝ ꯉꯁꯤ ꯑꯗꯨꯅꯤ ꯌꯨꯝꯗ ꯌꯧꯔꯛꯑꯒ ꯇꯧꯔꯤꯁꯤꯅꯤ ꯈꯔ ꯁꯥꯟꯇꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯦꯟꯗ ꯅꯩꯅꯔꯛꯄ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯐꯤꯗꯣ ꯉꯁꯤ ꯑꯃꯨꯛ ꯈꯔ ꯁꯨꯗꯣꯛꯑꯦ ꯁꯨꯗꯣꯛꯄ ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯁꯜꯂꯦꯀꯣ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯆꯥꯁꯜꯂꯒ ꯏꯁꯥꯗ ꯁꯥꯟꯇꯤ ꯐꯪꯉꯦ ꯍꯌꯦꯡꯁꯨ ꯁꯟꯗꯦꯅꯤꯅ ꯁ꯭ꯀꯨꯜꯗꯣ ꯕꯟ ꯑꯣꯏꯒꯗꯕꯅꯤ나 ꯐꯤ ꯈꯔ ꯋꯥꯠꯍꯧꯕꯗꯣ ꯑꯩꯅꯅꯦ ꯌꯨꯝ ꯍꯥꯏꯗꯤ ꯀꯨꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯩꯅꯔꯨꯗꯕꯒꯤ ꯑꯩꯅ ꯃꯣꯝꯄꯥꯛꯄꯤꯗ ꯀꯔꯤ ꯀꯥꯁꯦ ꯁꯤꯟꯗꯣꯛꯑꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯍꯤꯞꯅꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯍꯣꯡꯗꯣꯛꯑꯦ ꯑꯗꯨꯒꯤ ꯕꯦꯗꯁꯤꯠꯇꯨꯗꯤ ꯅꯣꯡꯉꯥꯜꯂꯒ ꯁꯨꯔꯅꯤ ꯑꯗ ꯇꯥꯁꯜꯂꯒ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤꯀꯣ ꯃꯌꯥꯝ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯈꯔꯅꯤꯁꯤꯗꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ